Kuki terrorist-sing Tanthoknaba Hotnabada 19 Garwalgi Kangbuna achauba thaudang lauke. Tha asigi taratarukki numidang pung 7:30 rom taba matamda Bisnupur district ke Torbung Sabal Maning Lekai Kuki terrorist-singna nongmai amadi bom yauna akanba moong darandarakhiba adu thenganaba honabada Kangbaida leiba 19 Garwal Rifles ki Kangbuna achauba thaudang lauke hairi. Pau asina hai Kuki terrorist-singna kul aduda landarakpa aduda Garwal Rifles ki personnel singna Kuki terrorist singe maikaida tamna handuna numai kapna Tanthoke karigumba 19 Garwal Rifles ki Kangbuna Kuki terrorist sing adu numai kapna tantoklamdaba tarabade ka hena asok apan toklamba yai loinana Kuki terrorist sing takthokpagi khongjang aduda 19 Garwal gi si o masamaksu tharugyaki haire. Pau asina hai 19 Garwal Rifles ki si ona lusingba team amana Torbung Sabal Lekai gi akoi bampham singda yengsinbagi thabak chatakibaga loinana Kuki terrorist singna nongmai kapsilakiba mafam adu yauna changsilaga area domination tobagi thabaksu mai pakna chathakre haire. Kuki terrorist singna landarakiba Torbung khundagi security force singna pokhai hydriba bom ahum phangba ngamkre. Torbung Gram Panchayat ki area da tha asigi taratarukki numidangda khulai paiba Kuki terrorist singna bom yauna chatharakiba akanba attack matungda security force Kangbuna makha tana thibu humbagi thabak chathabada pokhai haudaba bom ahum phangba ngamkre. Kuki terrorist sing aduna bom amadi nongmai yauna landarakhiba aduda kul adugi mafam ahumda bom pokhai fam da lairamba thengnakre. Bom amana Torbung Sabal Mamang Lekai gi wapal mokhongda pokhai ki hyriba mafam adudagi meter nimpuromgi sangda lapnana leiba Garwal Laifan ki person singsu lairibani. Bom amana phagwak sau ikhai amasung Torbunga lona balabukta pokhaibagi mafam thengnake amade bom amana Torbung Sabal Lekai mamang area da tansinduna pokhaibadagi mayai oirap sauba kom ama takthokuna leibasu thengnake hairi. Thakdok asigi matangda phangba pau amagi matung inna tha asigi taratarukki numidangda Kuki khulai paiba singna Torbung GP gi area da akanba moongda bom yauna nongmai round kaya kapsilake. Kuki terrorist singna landarakiba maikai adu Bisnupur district ke manung chana leiba Torbung Sabal Maning Lekai ga thangana leiba Churachampur district ki singthaktagini. Kuki terrorist singna motor shell 7-9 rom yauna nongmai round kaya atat akham laitana Torbung area tamna kapsilakabani maduda central force ki degi handuna nongmai round camerum kapadagi Kuki khulai paiba sing attack adu numidang pung 7:50 rom taba matamda lekhibani haire. Kuki singna free Thariba kari Aronba agenda lei amuko India government na matam sangna Manipur maset thugaina bohonaduna lagliba asi khudakta lekadabani amade Manipur da Leminariba kanglupsinggi marakta India lengakna hukam sinduna tukai tahanuna divisi policy sanariba asi khudakta lepu haina amukoga chaminariba AMMAWO BA COHR MSF amade poire lemerol apunba Manipur na punasinna kwa kaithela leiba amukogi office ta pangtok khiba paugi mifam amada amukogi president Sorokhaibam Sanjoyna phongdokre. Mahakna makha taraduna hai kumja 2012 gi me ahumdagi tholakliba irang asina maram oiraga IDP singna masagi mayumda hanjinnaba amuko amadi masiga chatminariba Loop Marina ngasi phawba horaduna laklingai tanja da December 15 da Bisnupur district ki ADC na Torbung amadi phawgak sau ikhai gi mafam sengda hanjinduna laikhraba matung tha asigi taratarukki numidang da khangaudana Churachampur district lomdagi nongmai amadi bom na jingba masing khangna kapsilakiba asi government of India gi khut yamna chauna yawi haiba mayek sengna khangi lamdam asida tangdu leitaba hanjinna bahondaringai gi tanja asida India government na Manipur da kangkhong sahenba honarakliba asi akanba maong da condemn tawi asigumba thawong asi makhatana amok hana chatarakpa tarabadi miyangi achauba ihau ama lakani haibasi India lengakna khangjingadabani loirana singkhong singyada khulngak libasing India government na leihandraga Kuki singna free thadoklaga bom amadi nongmai kapsilakliba asi kari Aronba agenda lei Kuki singna nongmai amadi bom kapa khudakta lefangadabani amadi Manipur tugaina bahonariba asi miyam punna thengnaminasi haina makhatake. Bangladesh tagi mitop changsilaktanaba Assam ki Kasar district ka lonaba India Bangladesh border da athingba hukum thamkre. Bangladesh
ꯚꯥꯔꯠꯇꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯇꯅꯕ ꯑꯃꯁꯨꯡ ꯑꯁꯥꯝ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯄ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯏꯟꯗꯤꯌꯥ ꯕꯪꯒ꯭ꯂꯥꯗꯦश ꯕꯣꯔꯗꯔꯗ ꯑꯊꯤꯡꯕ ꯍꯨꯀꯨꯝ ꯊꯝꯗꯨꯅ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦशꯇꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯅ ꯊꯝꯈꯤꯕꯅꯤ꯫ ꯀꯁꯥꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯃ꯭ꯔꯤꯗꯨꯜ ꯌꯥꯗꯕꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯪꯒ꯭ꯂꯥꯗꯦशꯀ ꯂꯣꯟꯅꯕ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯔꯨꯛꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯥꯏꯟ ꯀꯥꯏꯅ ꯃꯤꯇꯣꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯔꯣꯝꯗꯒꯤ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯅ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯅ ꯁꯥ ꯁꯟ ꯀꯌꯥ ꯕꯪꯒ꯭ꯂꯥꯗꯦꯁꯂꯣꯝꯗꯒꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃꯒꯤ ꯖꯒꯥꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯄꯨꯡꯊꯤꯡ ꯊꯤꯡꯖꯤꯜꯂꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯨꯔꯃꯥ ꯇꯨꯔꯦꯜ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯃꯗꯤ ꯉꯥ ꯐꯥꯕꯅꯆꯤꯡꯕꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯊꯤꯡꯂꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯁꯨ ꯃꯔꯤ ꯂꯩꯅꯕ ꯁꯥꯔꯀꯜ ꯑꯣꯐꯤꯁꯔꯁꯤꯡꯗꯒꯤ ꯃꯥꯡꯖꯧꯅꯅ ꯑꯌꯥꯕ ꯂꯧꯔꯒ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇꯃꯛ ꯉꯥ ꯐꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯌꯥꯒꯅꯤ꯫ ꯑꯊꯤꯡꯕ ꯑꯣꯔꯗꯔ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯚꯤꯜ ꯑꯣꯊꯣꯔꯤꯇꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯔꯛꯇ ꯃꯄꯨꯡ ꯐꯥꯅ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯊꯕꯛ ꯇꯧꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯥꯝꯒꯤ ꯕꯪꯒ꯭ꯂꯥꯗꯦशꯀ ꯂꯣꯟꯅꯔꯤꯕ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯣꯜꯆꯦꯔꯥꯗ 160 ꯕꯠꯇꯥꯂꯤꯌꯟ (BSF)ꯀꯤ ꯀꯥꯡꯕꯨ ꯑꯃ ꯁ꯭ꯇꯦꯁꯟ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦsh ꯕꯣꯔꯗꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 5ꯒꯤ ꯑꯦꯔꯤꯌꯥꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯤꯅꯤ, ꯆꯦꯡ, ꯒꯦꯍꯨ, ꯑꯆꯥꯊꯥꯎ ꯑꯃꯁꯨꯡ ꯊꯨꯝ ꯌꯥꯎꯅ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤꯗꯃꯛꯇꯁꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯁꯄ꯭ꯂꯥꯏ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯅꯤꯡꯊꯤꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯄꯤꯛꯄ ꯆꯥꯡꯗ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯑꯌꯥꯕꯗꯤ ꯂꯩꯒꯅꯤ ꯍꯥꯏꯔꯤ꯫ ꯗꯦꯜꯂꯤꯒꯤ ꯑꯣꯐꯤꯁ ꯄꯨꯝꯅꯃꯛ ꯁ꯭ꯇꯥꯐ ꯆꯥꯗ 50 ꯋꯥꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯇꯧꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯨꯡꯁꯤꯠ ꯃꯣꯠꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯗꯦꯜꯂꯤ ꯒꯚꯔꯟꯃꯦꯟꯠꯅ ꯂꯅꯥꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁ ꯄꯨꯝꯅꯃꯛꯀꯤ ꯁ꯭ꯇꯥꯐ ꯆꯥꯗ 50 ꯋꯥꯔꯛ ꯐ꯭ꯔꯣꯝ ꯍꯣꯝ ꯇꯧꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯒꯥꯔꯤ ꯆꯤꯟꯕꯒꯤ ꯆꯥꯡ ꯍꯟꯊꯕꯒ ꯂꯣꯏꯅꯅ ꯄꯣꯂꯨꯁꯟ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕꯒꯤ ꯄꯥꯟꯗꯝꯗ ꯒꯚꯔꯟꯃꯦꯟꯠꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤꯗ ꯍꯧꯖꯤꯛ ꯅꯨꯡꯁꯤꯠ ꯃꯣꯠꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ AQI 498 ꯌꯧꯔꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯍꯛꯁꯦꯜꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯅꯦꯁꯅꯦꯜ ꯀꯦꯄꯤꯇꯦꯜ ꯔꯤꯖꯟ (NCR)ꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯌꯨꯝ ꯁꯥꯕꯅꯆꯤꯡꯕ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯦꯞꯅꯕ ꯈꯪꯍꯟꯈ꯭ꯔꯕꯅꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤ.ꯁꯤ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯕꯐꯔ ꯖꯣꯟ ꯊꯨꯒꯥꯏꯗꯨꯅ ꯇꯣꯔꯕꯨꯡꯒꯤ ꯃꯩꯇꯩ IDP ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯈꯤꯕ ꯑꯁꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤ.ꯁꯤ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯀꯥꯡꯕꯨꯅ ꯕꯐꯔ ꯖꯣꯟ ꯊꯨꯒꯥꯏꯗꯨꯅ ꯇꯣꯔꯕꯨꯡꯒꯤ ꯃꯩꯇꯩ IDPꯁꯤꯡꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯈꯤꯕ ꯑꯁꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯏꯟꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ ꯇꯥꯔꯤꯛ 13ꯀꯤ ꯅꯨꯃꯤꯗꯥꯡꯗ ꯕꯐꯔ ꯖꯣꯟ ꯑꯣꯏꯔꯤꯕ ꯇꯣꯔꯕꯨꯡꯒꯤ ꯑꯦꯔꯤꯌꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯊꯧꯗꯥꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯂꯧꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤ.ꯁꯤꯅ ꯐꯦꯛ ꯑꯣꯏꯗꯨꯅ IDPꯁꯤꯡꯕꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯏꯔꯥꯡ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯅꯕ ꯇꯧꯕꯅꯤ꯫ ꯇꯣꯔꯕꯨꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ IDPꯁꯤꯡꯒꯤ ꯃꯅꯥꯛꯇ ꯀꯣꯀꯣꯃꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯆꯠꯇꯨꯅ ꯎꯅꯔꯕ ꯃꯇꯨꯡ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯆꯠꯊꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥ ꯑꯁꯤꯒꯤ 13ꯀꯤ ꯅꯨꯃꯤꯗꯥꯡꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯑꯣꯏꯕ ꯌꯥꯏ꯫ ꯀꯨꯀꯤ ꯖꯣꯁꯤꯡꯅꯗꯤ ꯃꯈꯥ ꯇꯥꯅ ꯏꯈꯦꯡ ꯇꯥꯟꯅꯗꯅꯕ ꯕꯐꯔ ꯖꯣꯟꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯠ ꯉꯥꯛꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯕꯐꯔ ꯖꯣꯟ ꯊꯨꯒꯥꯏꯔꯛꯄꯅ ꯀꯨꯀꯤ ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯇꯦꯟꯁꯟ ꯋꯥꯡꯈꯠꯂꯛꯂꯦ꯫ ꯈ꯭ꯔꯤꯁꯃꯥꯁ ꯁꯤꯖꯟ ꯑꯁꯤꯗ ꯀꯨꯀꯤ ꯖꯣ ꯃꯤꯌꯥꯝ ꯇꯪꯗꯨ ꯂꯩꯇꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯈꯤ꯫ ꯂꯩꯕꯥꯛ 10ꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ 10ꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯃꯦꯔꯤꯀꯥ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ 5ꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯃꯦꯔꯤꯀꯥꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛ 15ꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯈꯟꯅꯕ ꯍꯤꯔꯝ ꯈꯔꯗ ꯑꯊꯤꯡꯕ ꯊꯝꯂꯤ꯫ ꯄꯦꯂꯦꯁꯇꯤꯌꯟ ꯑꯣꯊꯣꯔꯤꯇꯤꯅ ꯄꯤꯕ ꯇ꯭ꯔꯥꯚꯦꯜ ꯗꯣꯀꯨꯃꯦꯟꯠ ꯄꯥꯏꯔꯒ ꯆꯪꯂꯛꯄ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯃꯦꯔꯤꯀꯥꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯅ ꯍꯥꯏꯈꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯁꯤꯡꯅꯔꯛꯄ ꯃꯔꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ U.S.ꯇ ꯆꯪꯂꯛꯄꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯄꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯟꯅꯗꯒꯤ ꯍꯧꯅ U.S.ꯀꯤ ꯚꯤꯖꯥ ꯄꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯊꯤꯡꯕ ꯑꯁꯤ
ꯀꯣꯟꯁꯤꯜꯂꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯂꯥꯛꯄ ꯗꯤꯄ꯭ꯂꯣꯃꯦꯠ ꯑꯃꯗꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯨ ꯌꯨꯑꯦꯁꯇ ꯆꯪꯕꯗ ꯑꯊꯤꯡꯕ ꯂꯩꯔꯣꯏ ꯍꯧꯈꯤꯕ ꯖꯨꯟ ꯊꯥꯗ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 12ꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯌꯨꯑꯦꯁꯇ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯊꯤꯡꯕ ꯊꯝꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯃ꯭ꯌꯥꯟꯃꯥꯔ ꯆꯦꯗ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯀꯣꯡꯒꯣ इक्वेटोरियल गिनिया एरिट्रिया हाइटी इरान लीबिया सोमालिया सुदान अमसुंग येमेनी महैरोई खुनागीदमक्ता खल्लगा एग्जाम अमदी क्लास ऐथोक्लिबा सि मखा चथबिगनु लुप्तरुक मणिपुर की तोंगान तोंगानबा स्कूल कॉलेज अमदी यूनिवर्सिटी दा पांगथोक्लिबा एग्जामिनेशन अमदी क्लासिंग खंगौदना यैथोक्लिबा सि मखा ताना चथबिगनु हाइना महैरोई लुप्तरुकना मरि लेनबसिंगदा अपील तौरक्ले महैरोई लुप्तरुकना थादोरकपा चेरोल अमना हाई एग्जाम अमदी क्लास पुंबा खुदक्ता यैथोकपा असिना मरम ओइरगा एकाडेमिक प्रोसेसता खुरौ थांगनबगा लोयना महैरोइसिंगी पुकनिंग वाखलदा चावना चैथेंग पिरे स्कूल की सही लोइरकपा बोसेम अमदी कोसेमना लौगुना पांगथोकदबा HSLC अमदी HSE थागदबा महैरोइसिंगी प्री बोर्ड अमदी प्री काउंसिल की एग्जाम हौजी पांगथोकलिबना महैरोइ खुनाई येंगलगा अफबा माइकैदा पुरकनबा होनामिनसे मणिपुर यूनिवर्सिटी की पांगथोकलिबा एग्जाम अमदी यूनिवर्सिटी असिगी मखादा लैरिबा कॉलेजसिंगदा तौरिबा practical exam sing phawba yaithokpa haibasi lebak asigi mangjaba oigani masi mahai masingi sector dasu sauna akaiba pigani kunai asi sengalakpada amadi awonba chakhotpa kunai ama ohenaba honarakpa matamda mahai masing ningthina tamba haibasi tangai fadaba oire mahai masingi phibamda akaiba pirabadi tungda aikoi pumba chaitheng nangminagani मतिंग लेबा खुनाई अमा सेंगतनबा होनरकपदा मरु ओइबा थौदांग लौगदौरिबा महैरोइसिंगी एग्जाम अमदी क्लास सिंगदा अपनबा पीदनबा होनमिनसे मतुंग तारकपता स्कूल कॉलेज अमसुंग यूनिवर्सिटी दा तमलिबा महैरोइसिंगा मरि लेनबा थबक तोरमसिंग यैथोक पीगनु हाइनसु महैरोइ लुप तरुक असिना अपील तौरकले